Matam Queen Segmuk Dogdan Layraba Matung, Imphal West District Fasoi Police Station Konba, Kampupi District Tainaba, Sangaithel Khul Maningda, kuki khutlai paiba ngashi nongallam-daida, bom amasung nongmei yauna laandarakhre. Amadi security force ka akanba mawongda khutlai. Thongdok thofamdagi RNI News ki pawmisingna phangba pawgi matung ina ngasi nongallam-dai pung 3 tarakpa matamda Sangaithel maning Sangaithel Park leiba maikai-romda awang oirapna manak nakpa chinggi saruktagi kuki khutlai paiba singna bom amadi nongmei masing khangdana kapsillaktuna landaba horaki. Maduda khun adugi maning thangba sarukta leiba Gurkha Rifle amasung Manipur Police ki apunba team amana khut handuna nakal anigi marakta akanba mawongda nongmei kapnakhre hairi. Searchlight fawba kaptuna security force ki maikaidagi bom yauna nongmei round kaya kaptuna khut handuna pung 3 tarakpa fawba kapnakhre hairi. Adum oinamak tawdok aduda asok afan amadi mishimina yaubagi fawdi leite hairi. Sangaithel Park leiriba adugi hek mayuk nabada khoken hariba kuki khul asi leiribani madugi awang pangna satlaga atopa kuki khul sing sahibung amasung boljang leiri. Ngasi nongmei kapnabagi thodok aduna maram oiraga manak nakpada leiba khunja sing mipaibadagi safagadaba mafam singda thaidokuna leikhi. Ngasi dagi horiba class 10 exam thagadaba mahiroi sing mipainaba pokpadagi hostelda leiramba mahiroi sing mayumda chenthoknarakhi. Hꯧजिकसु थोंदोक थोफंगी अकोइबदा security force na akan mawongda ngak senbagi thobak chathari haina khogi pawmisinga makha tarakle.